The GK channel bu miyeng tabiriba pumnamakpu Gorbachov na ahamdamakta taramna okchari. Midyeng tabiriba pumnamakna aihapu puning thawgatpiba oina video asibu like tawbiu, channel asibu subscribe tawbiu loinana mayam pumnamakna video asibu loiba phawbutang miyeng tabiu. Ngasigi video asi matang asida haujarage. Ngasigi ahanba wahang asidi, which of the following is used as a moderator in nuclear reaction? A. Cadmium, B. Plutonium, C. Uranium, D. Heavy water. Makhada piriba sing asigi manungdagi karambana nuclear reaction da moderator oina thabak tawbage. Ahanbada cadmium, anisubada plutonium, ahumsubada uranium, marisubada heavy water. Ngasigi anisuba wahang asidi, the raindrops are in spherical shape due to A. Viscosity, B. Surface tension, C. Thrust of drop, D. Residual pressure. Raindrops singna spherical shape oiribasi karigino. Ahanbada viscosity, anisubada surface tension, ahumsubada thrust of drop, marisubada residual pressure. Ngasigi ahumsuba wahang asidi, which of the following is used to make non-stick cookware? A. Polystyrene, B. Teflon, C. Polyethylene, D. None of these. Non-stick cookware oina bagidamakta sinaba posak adu karambano. Ahanbada polystyrene, anisubada Teflon, ahumsubada polyethylene, marisubada mathakta palibasing asi amata nate. Mathakta pankriba wahang ahum asigi adom-adomgi achumba paukhum adu mathangi numitki mudang wairam pung mari phawgi mamangda comment tawbiro. Haiba question ahum asigi achumba paukhum pibirakpa comment pibirakpa miyoi ama khangatcharaga mathangi video da mahaki ming adu laukthokchagani amasung haiba question ahum asigi achumba paukhum su mathangi video da haidokchagani. Loinana video sing asi numit khudingi hapagi mahutta nongma kalaga nongma alternative days oina pangthokcharani. Mamangi video da hangzakiba wahang ahum. Ahanbada, which of the following rocks is transformed into marble? A. Granite, B. Limestone, C. Peat, D. Shell. Hairiba wahang asigi achumba paukhumna B. Limestone. Anisuba wahang da, rocks which are formed by the solidification of lava are A. Sandstone, B. Limestone, C. Granite, D. Vessels. Hairiba wahang asigi achumba paukhumna D. Vessels ni. Ahumsuba wahang da, quantity that remain unchanged in a transformer is A. Voltage, B. Current, C. Frequency, D. None of these. Hairiba wahang asigi achumba paukhumna C. Frequency. Ngasigi oinadi hairiba wahang sing asigi achumba paukhum pibirakpa miyoi adu yaudabana maram oiraga hapsadre. Video asibu yengbiba amasung comment tawbibagidamak adombu thagatchari. Midyeng tabiriba pumnamakna video asibu like tawbiramu, share tawbiramu, loinana channel asibu su mapung phaba channel ama oinabagidamakta subscribe tawbiramu, loinana anauba video ama hek lakpaga khangnabagidamakta bell icon da nambiu. Midyeng tabiriba pumnamapu asigi oinadi kainanaba yathang nijari mathangi video da amuk thengnarasi mayam pumnamapu Gorbachov na amuk hanna thagatpa phongdokchari.